खुरुमजरी मथेल रेसिपी चैनल असिगी माइकैदगी मयाम तरामना ओक्चरी मयाम ngasidi ai mayamna su pamnaba adudagi ai isana su yamna pamjaba yongchak alu ironba tawjage aduna mayam video se haunaba tawjarage video se skip tawdana loiba phawa mideng tabiu mayam ngasi yongchak alu ase ironbada changadaba machal khara aina sida laujare ado mayam ai yongchak se yamna mak phajana marum changbado adumakti oidreba adubu chaningbane henmankhina adum irolabani ado mayam mathangda amuk phajana marum changla kanda amuk irolaga hapcharake hojik machal singa se mathang mathang haijarage hambado yongchak laujare yongchak se mapu se khelaga makak makak kak that pire ado yongchak se aina ayuk tak khet paneba khelaba matungda adum kangna thamubagi maku se khara musan khre ado asida alu desi alu leire alu angangi su yaure asida ina nga matum ani kak laujare ado sumaina ironbada nga matum natraga ngamu arobagumba hapase yamna mahau leibane bako ngasigi ironba sida hapnaba morok leijare asmaina yongchak alu ironba se asigi morok kang basina ironba sina yam mahau leibane bako adagi ironbada thaknaba ngari leijare adagi asida ironbada thaknaba thadigonga adagi tilok managa leijare ado ai di tilok mana thak se apamjei be ironbada fadigom yaudrga se tilok mana thak lagadi wakhar se nungaite aduna khitang yamna lobire hauji ironba se phutna ba cooker ama lobire sida yongchak se hapchan birani ngasai alu do tangai khai dok pire asi su hapchan birani asida tiphina ma dangari nga matum adagi morok na chingba se lobire asida ising se kitang hebi hapirani ising se hapragadi ko morok se phajana popthoi abako asi makum se option birani ising hapirani je option birani aduga hauji cooker se siti ahum gumba kam dangani ai khara hinjan na phajana munnabagi ko cooker do siti ahum kam khre da hauji yongchak alu ga do lokthuptuna sida aina kona pakpa amada haidopire phajana mulle sidagi ngari tonga adui morok se sida leisare hauji yongchak ki maku akanba adudagi alu gi maku se lokthupirani aigi yongchak se khitang ni naubani mayam dum ubada khangbirangani hauji sida go tonga morok adudagi ngari se hapchalle thum hapchan bire hojik asi glass amana punna phajana takhai birani juga sida ising kitang hapirani yongchak alu ga se maku lok thokle asi hanna kitang takhai birani hojik sida tonga mai se hijalani hojik sida ni hapirani iron bese loire ado mahi se yamna nangna sabdo pamdabai ko kitang langhalle asida tilhau mana hapirani fadigom hapirani mayam ai ngasigi yongchak alu ironba se ironba loijare ado yengbada yamna hawdau sumali yongchak alu ironba bu oiredi adu panghawta hawibako mayam asini ngasigi ai yongchak alu ironba gi mathelase ado mayam video se nungai biragadi soidana like comment share toba kauganu aduga channel asida no bo oiragana soidana subscribe to biram aduga mayam se maningba no bo mathelairagasu adum comment box ta haibirau ai makhata ba video sinda soidana adum semjage ngasigi oina di video se matang asida losinjerage mayam mathangi video da muhana thengerasi bye bye